ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯂꯔꯣꯏꯗꯕ ꯊꯣꯡ ꯃꯉꯥ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯉꯛꯄ ꯀꯌꯥ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯉꯛꯄꯁꯤꯡ ꯑꯁꯤ ꯈꯪꯕ ꯌꯥꯕꯒꯤ ꯋꯦ ꯑꯁꯨꯝ ꯊꯣꯔꯛꯏ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯄꯣꯠꯈꯤꯕꯤ ꯑꯉꯛꯄ ꯉꯥꯛꯇꯅꯤ ꯉꯛꯇꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯁꯨ ꯑꯉꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯟꯗꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯆꯍꯤ ꯈꯔ ꯃꯥꯡꯗ ꯂꯩꯔꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯂꯦꯝꯁꯤꯗ ꯂꯥꯛꯂꯦ ꯃꯁꯤꯒꯤ ꯃꯥꯡꯗ ꯀꯗꯥꯏꯗ ꯂꯩꯔꯝꯃꯤ ꯈꯪꯗꯦ ꯁꯤꯔꯒ ꯃꯇꯨꯡ ꯇꯁꯦꯡꯅ ꯀꯔꯤ ꯑꯣꯏ ꯈꯪꯗꯦ ꯑꯩꯈꯣꯏꯗ ꯙꯔꯃꯅ ꯇꯥꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯖꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯑꯣꯏꯕꯗꯨꯗꯤ ꯏꯁꯥ ꯏꯁꯥꯅ ꯈꯪꯂꯨꯕ ꯇꯥꯕꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯂꯕ ꯊꯣꯡ ꯃꯉꯥꯈꯛ ꯂꯩ ꯃꯁꯤꯒꯤ ꯊꯣꯡꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡ ꯅꯤꯡꯁꯤꯡꯖꯒꯅꯤ ꯃꯁꯤꯒꯤ ꯊꯣꯡꯁꯤꯡ ꯑꯁꯤ ꯂꯣꯟꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯥꯡꯗ꯭ꯔꯕꯅꯤ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯦ ꯑꯉꯛꯄ ꯋꯥꯍꯪ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯔꯤꯁꯔꯆꯔꯁꯤꯡꯅ ꯃꯁꯤꯒꯤ ꯊꯣꯡꯁꯤꯡ ꯑꯁꯤ ꯍꯥꯡꯗꯕꯒꯤ ꯃꯔꯝ ꯀꯌꯥꯃꯔꯨꯝ ꯄꯤꯔꯤ ꯑꯗꯨꯕꯨ ꯗ ꯔꯤꯌꯦꯜ ꯔꯤꯖꯟ ꯀꯅꯥꯅꯁꯨ ꯈꯪꯗꯦ ꯍꯥꯡꯂꯔꯣꯏꯗꯕ ꯊꯣꯡꯁꯤꯡ ꯑꯗꯨꯗ ꯑꯍꯥꯟꯕ ꯅꯝꯕꯔꯗ ꯂꯥꯛꯏ ꯇꯥꯖ ꯃꯍꯜꯒꯤ ꯂꯩꯅꯨꯡ ꯃꯈꯥꯗ ꯂꯩꯕ ꯊꯣꯡ ꯃꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯃꯔꯝ ꯀꯔꯤꯒꯤ ꯍꯥꯡꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯗ ꯀ꯭ꯋꯦꯁꯟ ꯃꯌꯥꯝ ꯑꯃ ꯇꯧꯅꯩ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯍꯥꯡꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯝꯁꯤꯡ ꯄꯤꯅꯔꯤ ꯑꯗꯨꯕꯨ ꯑꯌꯥꯝꯕꯁꯤꯡꯒꯤ ꯃꯣꯠ ꯀꯔꯤꯅꯣ ꯍꯥꯏꯖꯒꯦ ꯇꯥꯖ ꯃꯍꯜ ꯑꯁꯤ ꯆꯍꯤ 10 ꯆꯪꯅ ꯁꯥꯕꯅꯤ ꯃꯁꯤ ꯁꯥꯕꯗ ꯁꯥꯃꯨ 1,000 ꯃꯤ 10,000 ꯆꯪꯈꯤ ꯇꯥꯖ ꯃꯍꯜꯒꯤ ꯕꯦꯁꯃꯦꯟꯗ ꯄꯨꯟꯅ ꯔꯨꯝ 1,000 ꯂꯩ ꯑꯗꯨꯕꯨ ꯔꯨꯝ ꯃꯌꯥꯝꯁꯤꯗꯒꯤ ꯔꯨꯝ ꯈꯔꯗꯤ ꯁꯨꯞꯆꯪ ꯆꯪꯍꯟꯗꯦ ꯊꯣꯡꯁꯤꯡ ꯑꯗꯨ ꯁꯤꯜ ꯇꯧꯁꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯄꯣꯛꯂꯤꯕꯁꯦ ꯃꯁꯤꯕꯨ ꯁꯤꯜ ꯅꯠꯇ꯭ꯔꯒ ꯂꯣꯛ ꯇꯧꯁꯤꯟꯕꯒꯤ ꯃꯇꯥꯡꯗ ꯊꯤꯑꯣꯔꯤ ꯀꯌꯥ ꯄꯤꯅꯔꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯊꯥꯖꯕ ꯌꯥꯕ ꯊꯤꯑꯣꯔꯤꯗꯤ ꯃꯁꯤꯒꯤ ꯔꯨꯝꯁꯤꯡ ꯑꯁꯤ ꯃꯥꯔꯕꯜꯇꯅ ꯁꯥꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯁꯤꯗꯒꯤ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯌꯥꯝꯅ ꯊꯣꯛꯇꯨꯅ ꯃꯥꯔꯕꯜꯁꯤꯡ ꯑꯗꯨ ꯀꯦꯜꯁꯤꯌꯝ ꯀꯥꯔꯕꯣꯅꯦꯠꯇ ꯑꯣꯟꯊꯣꯛꯂꯝꯂꯒꯅꯤ ꯀꯔꯤꯒꯨꯝꯕ ꯔꯨꯝꯁꯤꯡ ꯑꯁꯤ ꯍꯥꯡꯂꯕꯗꯤ ꯇꯥꯖ ꯃꯍꯜꯒꯤ ꯀꯥꯆꯤꯟ ꯃꯔꯤꯗ ꯂꯦꯞꯂꯤꯕ ꯋꯥꯡꯂꯕ ꯃꯤꯅꯥꯔꯦꯠꯁꯤꯡ ꯑꯁꯤ ꯀꯤꯟꯊꯔꯛꯄꯒꯤ ꯑꯀꯤꯕ ꯂꯩ ꯑꯁꯤꯇ ꯅꯠꯇꯅ ꯃꯇꯝꯗꯨꯒꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡ ꯑꯗꯨꯅ ꯃꯁꯤꯒꯤ ꯔꯨꯝꯁꯤꯡ ꯑꯁꯤ ꯁꯥꯔꯝꯕꯗ ꯚꯦꯟꯇꯤꯂꯦꯁꯟꯁꯨ ꯍꯥꯞꯂꯝꯗꯦ ꯊꯤꯑꯣꯔꯤ ꯑꯃꯅ ꯑꯁꯤꯅꯤ ꯇꯥꯖ ꯃꯍꯜꯒꯤ ꯕꯦꯁꯃꯦꯟꯗ ꯂꯩꯔꯤꯕ ꯔꯨꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯔꯨꯝ ꯑꯃꯗ ꯃꯨꯝꯇꯥꯖ ꯐꯨꯝꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯨꯝꯇꯥꯖꯀꯤ ꯍꯛꯆꯥꯡ ꯑꯗꯣ ꯄꯨꯝꯕ ꯄꯠꯄ ꯂꯩꯇꯅ ꯁꯤꯈꯤꯕ ꯃꯇꯝꯒꯤ ꯍꯛꯆꯥꯡꯒꯨꯝ ꯂꯩꯔꯤ ꯍꯥꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯛ ꯁꯦꯡꯂꯕ ꯍꯛꯆꯥꯡ ꯕꯣꯗꯤ ꯑꯗꯨꯒꯤ ꯅꯥꯛꯇ ꯆꯪꯗꯅꯕ ꯔꯨꯝꯁꯤꯡ ꯑꯁꯤ ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝꯅ ꯊꯥꯖꯅꯔꯤ ꯇꯁꯦꯡꯅꯃꯛꯀꯤꯁꯨ ꯑꯜꯂꯥꯍꯕꯨ ꯅꯤꯡꯊꯤꯖꯅ ꯌꯥꯗꯨꯅ ꯆꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯍꯛꯆꯥꯡ ꯄꯨꯝꯗꯦ ꯄꯠꯇꯦ ꯀꯨꯔꯥꯟ ꯆꯤꯟꯐꯥ ꯄꯨꯕ ꯃꯤꯁꯤꯡꯒꯤ ꯍꯛꯆꯥꯡ ꯃꯔꯨꯑꯣꯏꯅ ꯊꯕꯥꯛ ꯄꯨꯝꯗꯦ ꯁꯍꯥꯕꯥꯁꯤꯡꯒꯤ ꯍꯛꯆꯥꯡ ꯄꯨꯝꯗꯦ ꯄꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯁꯤꯃꯁꯨ ꯀ꯭ꯂꯦꯝ ꯀꯟꯅ ꯇꯧꯅꯔꯛꯂꯤ ꯃꯗꯨꯗꯤ ꯇꯥꯖ ꯃꯍꯜꯒꯤ ꯃꯈꯥꯗ ꯍꯤꯟꯗꯨ ꯂꯥꯏꯁꯤꯡꯒꯤ ꯃꯨꯔꯇꯤ ꯂꯩ ꯃꯔꯨꯑꯣꯏꯅ ꯃꯍꯥꯗꯦꯕꯀꯤ ꯑꯃꯁꯨꯡ ꯇꯥꯖ ꯃꯍꯜꯒꯤ ꯃꯤꯡ ꯇꯦꯖꯣ ꯃꯍꯜ ꯀꯧꯏ ꯑꯗꯨꯕꯨ ꯃꯁꯤ ꯑꯌꯥꯝꯕ ꯃꯤꯁꯤꯡꯅ ꯔꯤꯖꯅꯦꯕꯜ ꯑꯣꯏꯗꯦ ꯍꯥꯏꯅ ꯍꯥꯏ ꯑꯅꯤꯁꯨꯕ ꯊꯣꯡ ꯗ ꯒ꯭ꯔꯦꯠ ꯁ꯭ꯐꯤꯡꯁ ꯑꯣꯐ ꯒꯤꯖꯥ ꯃꯤꯁꯔ ꯂꯩꯕꯥꯛꯇ ꯂꯩꯕ ꯌꯥꯝꯅ ꯐꯥꯎꯔꯕ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯕ ꯁ꯭ꯇꯦꯆꯨ ꯗ ꯒ꯭ꯔꯦꯠ ꯁ꯭ꯐꯤꯡꯁ ꯑꯣꯐ ꯒꯤꯖꯥ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯆꯨ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ 4,500 ꯃꯃꯥꯡꯗ ꯁꯥꯈꯤꯕꯅꯤ ꯃꯀꯣꯛꯅ ꯃꯤꯒꯤ ꯃꯑꯣꯡꯗ ꯑꯣꯏꯕ ꯑꯗꯨꯒ ꯍꯛꯆꯥꯡꯅ ꯅꯣꯡꯁꯥꯒꯤ ꯃꯑꯣꯡꯗ ꯁ꯭ꯇꯦꯆꯨ ꯑꯁꯤ ꯁꯥꯕꯗ ꯃꯤ 100 ꯑꯃꯁꯨꯡ ꯆꯍꯤ 3 ꯆꯪꯈꯤ ꯍꯥꯏꯔꯤ ꯁ꯭ꯐꯤꯡꯁ ꯑꯁꯤꯒꯤ ꯃꯤꯁꯇꯔꯤ ꯅꯠꯇ꯭ꯔꯒ ꯑꯉꯛꯄꯗꯤ ꯃꯁꯤꯒꯤ ꯃꯨꯔꯇꯤ ꯑꯁꯤꯒꯤ ꯐꯨꯠ 15 ꯃꯈꯥꯗ ꯔꯦꯛꯇꯦꯡꯒꯜꯒꯤ ꯃꯑꯣꯡꯗ ꯑꯆꯧꯕ ꯔꯨꯝ 2 ꯂꯩ ꯃꯁꯤꯒꯤ ꯔꯨꯝ 2 ꯑꯁꯤ ꯁꯤꯁꯃꯣꯒ꯭ꯔꯥꯐꯅ ꯈꯪꯂꯨꯕꯅꯤ ꯁꯤꯁꯃꯣꯒ꯭ꯔꯥꯐ ꯍꯥꯏꯕꯗꯤ ꯌꯨꯍꯥꯔꯥ ꯍꯥꯕꯗ ꯂꯩꯕꯥꯛ ꯅꯤꯛꯄꯒꯤ ꯆꯥꯡ ꯈꯪꯅꯕ ꯃꯦꯆꯤꯟꯕꯨ ꯀꯧꯏ ꯍꯥꯏꯔꯤꯕ ꯔꯨꯝ 2 ꯑꯁꯤ ꯉꯁꯥꯏꯒꯤ ꯃꯨꯔꯇꯤ ꯑꯁꯤꯒꯤ ꯃꯥꯡꯒꯤ ꯈꯣꯡ 2ꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯅꯤ ꯔꯤꯁꯥꯔꯆ ꯇꯧꯕꯁꯤꯡꯅ ꯊꯦꯡꯅꯔꯨꯏ ꯃꯗꯨꯗꯤ ꯔꯨꯝ 2 ꯑꯁꯤꯗ ꯆꯪꯐꯝ ꯂꯩ ꯑꯗꯨꯕꯨ ꯊꯣꯡꯁꯤꯡ ꯑꯗꯨ ꯁꯤꯜ ꯇꯧꯁꯤꯜꯂꯤ ꯃꯐꯝ ꯑꯁꯤꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯐꯝ ꯑꯁꯤ ꯀꯔꯤꯒꯤ ꯁꯤꯜ ꯇꯧꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯍꯟꯗꯦ ꯃꯔꯝ ꯑꯗꯨꯅ ꯔꯨꯝ 2 ꯑꯁꯤꯗ ꯀꯔꯤ ꯑꯉꯛꯄ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯗꯕ ꯃꯤꯁꯇꯔꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯩꯁꯤꯡꯕ ꯃꯤꯁꯤꯡꯅ ꯑꯁꯨꯝꯅꯁꯨ ꯊꯥꯖꯩ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯊꯤꯡꯖꯤꯜꯂꯤꯕ ꯔꯨꯝꯁꯤꯡ ꯑꯁꯤ ꯗ ꯆꯪꯂꯨꯔꯕꯗꯤ ꯑꯗꯨꯒꯨꯝꯕ ꯑꯉꯛꯄ ꯔꯦꯀꯣꯔꯗ ꯈꯔ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯃꯇꯝ ꯑꯃꯗ ꯏꯖꯤꯞꯀꯤ ꯃꯤꯁꯤꯡꯅ ꯃꯥꯡꯈ꯭ꯔꯕ ꯁꯤꯇꯤ ꯑꯠꯂꯥꯟꯇꯁꯀꯤ ꯈꯣꯝꯖꯤꯜꯂꯝꯕ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨ ꯑꯍꯨꯝꯁꯨꯕ ꯊꯣꯡ ꯄꯗꯃꯥ ꯕꯁ꯭ꯋꯥꯃꯤ ꯇꯦꯝꯄꯜ ꯀꯦꯔꯜ ꯏꯟꯗꯤꯌꯥꯗ ꯊꯣꯡ ꯑꯃꯒ ꯂꯩꯔꯤ ꯃꯗꯨꯁꯨ ꯍꯥꯡꯗ꯭ꯔꯕ ꯑꯉꯛꯄ ꯊꯣꯡꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤ ꯃꯗꯨ ꯄꯗꯃꯥ ꯕꯁ꯭ꯋꯥꯃꯤ ꯃꯟꯗꯤꯔ ꯇ꯭ꯔꯤꯕꯥꯟꯗ꯭ꯔꯝ ꯀꯦꯔꯂꯥꯗ ꯂꯩꯕ ꯑꯁꯤꯗꯅꯤ ꯃꯁꯤꯒꯤ ꯊꯣꯡ ꯑꯁꯤ 16th ꯁꯦꯟꯆꯨꯔꯤꯗꯒꯤ ꯍꯥꯡꯂꯛꯇ꯭ꯔꯤ ꯃꯟꯗꯤꯔ ꯑꯁꯤ ꯍꯤꯟꯗꯨꯁꯤꯡꯒꯤ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯔꯕ ꯃꯟꯗꯤꯔ ꯑꯃꯅꯤ ꯃꯁꯤ 16th ꯁꯦꯟꯆꯨꯔꯤꯗ ꯁꯥꯕꯅꯤ ꯃꯍꯥꯕꯤꯁꯅꯨꯒꯤ ꯃꯟꯗꯤꯔꯅꯤ ꯍꯥꯏꯔꯤ ꯃꯟꯗꯤꯔ ꯑꯁꯤ ꯇ꯭ꯔꯥꯚꯥꯟꯀꯣꯔꯗ ꯄꯥꯟꯈꯤꯕ ꯅꯤꯡꯊꯧꯁꯤꯡꯅ ꯁꯦꯟ ꯌꯥꯝꯅ ꯆꯥꯗꯤꯡ ꯇꯧꯗꯨꯅ ꯑꯃꯨꯛ ꯐꯖꯍꯜꯂꯝꯃꯤ ꯃꯟꯗꯤꯔ ꯑꯁꯤ ꯃꯊꯣꯜ 3ꯅꯤ A to F
नत्रगा भोल्ट हाइनसु कौई अमसुंग 2011 दगी मसी अमुक हन्ना हांगद्रे 2011 दा सरकार की खुसिंदगी मथोल मंगा फावबा हांगदोकलोरे मदुदा सना लुपा सनागी लिक खुजी अमसुंग मूर्ति कया गलोइदना लिनसु लेरमी हाइरी फंगलिबा पोचे असिगी ममल 1 ट्रिलियन डॉलर ओइगनी अदुबु तरुक सुबा मथोल नत्रगा मदुबु बी भोल्ट हाइना खंगने मदुदी अमुखना हांखिदे मरम करिगे हांगदबनो हाइबसिगी मतांगसे मिस्टरीनी हांखिबा मतोल सिंगदगी अमा हौजिकसु अदुम थिंगदुना थम्मी मरमदि मदु हांगलुबु खुदिंगदा माइकई मरिदगी लिन खारौ थोरक इ असिनी मंदिर असिगी मतांगदा असुमनसु हाइनै हांगद्रिबा थोंग असि हांगबगी दमक मंत्र मखलमा खंगबताई फाबताई मी खुदिंगना तौबा यादे अदुबु यामना ngakningai ओइरबदी ऑडिटर जनरल बिनत रायना 1990 दगी हौदुना लिन थोरकी हाइबा कासिदा चंगदुना तरेरक हांग्रे हाइरी अदुबु किनिंगाई ओइबा थौदोक करिसु थोखिदि हाइरी मरिसिबु थोंग बाफ स्प्रिंग होटल कनाडा बाफ स्प्रिंग हाइबसे कनाडा दा लेबा अफाव होटल मनी मफम असिदा लमकोइबगी दमक मी यामना चली मफम असिदा लेबा रंडल कोबा चिंग अमदि भो वैली येंबदि यामना चंगखोली मसिगी फजरब लमदा मसिदा टूरिस्ट सिंगी दमक साखिबा होटल नि अदुबु होटल असिदा यामना किनिंगाई ओबे थौदोक थो इहाइरी होटल असिगी रूम नंबर 870 असि मरुइना यामना किनिंगाई ओय मरमदि रूम असिदगी नौनु ओंबी नुपी सादुना डांस तोबु इ अमसुंग लाई क्या थोरे इ मसिबु तमनबी ओरबे होटल असिगी मैनेजमेंट सिंगना ओइरिबा थौदोक अदु खंगी मखोइसु याय अदुबु होटल असिदा रूम अमगा अमुक लै रूम नंबर 873 मसिदा कनानासु चंगबा यादे होटल स्टाफ सु रूम नंबर 873 असि 8 फ्लोरदनी अमसुंग मसिगी थोंग अदु सील्ड तौसनक्रे प्लास्टर नपसिनक्रे मांगनक्रे रूम असि सुमना सील तौसिनखिबगी मरमदी 1928 ता रूम असिदा थौदोक अमा थोकी मामा मापा अमदि मचानुपी मखोय अहुम रूम असिदा लैकी अदुबु अहिंगदुदा नुपादुना मतुदुगा मचानुपीदुगा हातोकलगा मसासु सीखी तुंगदा रूम असिदा लैगे चंगलोब खिबिकना अकिबगी खोंजेल ताई मरबदुना टूरिस्ट सिंगना कंप्लेन तौबदगी रूम असी सील तौखिबनी अदुबु रूम असिदा करी पोरु लैरिबदो हाइबदि ngasisu khangba ngamde मंगा सुब थोंग चाइना की किन की निंगथौ किन सी हुआंग की मौसोलियम नत्रगा मोंगफम किन सी हुआंग को निंगथौ असे ख्रिस्ट पोकपगी चही चहुम यांखैमुक मांगदा सिखिबनी अमसुंग मागी मोंगफम असि लैंगोय लमदा सना हिदाकना कोइबदा हैरगा चही लिसिंग अनिमुक लैरम्मी माना पानबा मतमदा चाइना की लैबा मचा मचा सिंग पुनसिलगा अमत्ता ओइबा लेबाक सेमलमी मरमदी मखोय सिंग अदो लान तौना दुनत लेरमी 1974 दा मफम दुदा लैबा लौमी सिंगना गुहा अमतौ मतमदा चीना माती नत्रगा लेबाक मई इकलगा साबा लानमी लेबाक की लानमी अमगी मूर्ति फंगलुरे अदुगी मतुंगदा मफम अदु तौथोक्तुना येंबगी थबक चथकी अमसुंग चही निफुमुक तौथोक्बगी थबक तौरबा तुंगदा मखोयना फंगलुई अदुगुंबा लेबाक की लानमी लिसिंग लिसिंग मखोय अदु निंगथौदुबु ngaakgi mongda leptuna thamlamba oiramle maduda thobak suba scientist sing nongma nongma ngak pe henjilaklammi madudi makhoina hairi mafamduda adugumba sip leibak ki sipai lising nipan dagi hena leigani haujik phawbada lising ani puthokle amasung ningthaudugi mongpham ti makhoina khalambadagi hena chawramle मोंगफमदुगी अकोइबदा अंगकपगी पोट कया थेंगनरे अमसुंग लैनुंगदा मौदगी हेनबा अंगकपके लैरी मदु हौजिकसु खंगबा ngamdre वीडियो असि नुंगाइ बिरबदी लाइक तौबियु अदुगा करिगुम हाइनिंगबा लैरदि कमेंट थाथबिरउ चैनल असिदा अनौ वर्डी सब्सक्राइब तौसनबियु अमसुंग नोटिफिकेशन की दमक बेल आइकन दुसु नमसिनबियु असिगुम नुंगाइ वीडियो तामिन नखिसि खरनी तंगा थागचरी मयामबु चैनल असि लाखिबगी दमक